ngasi phong tongan sifong singdagi masum thokiba thawdok wathok singdagi maruiba pausing khongatcharaga mayamda share tawjage hanbada Nambol garina thomlaga angang hatlambagi wakat mifam phamkhre haukiba mamang sahigi December 10 da garina thomlambadagi pikliba angang ama laikidabagi wahauda pendaba phongdoktuna Nambol kaithelda wakat mifam phamkhre numit asigi numidangda pharmacy da hidak leiba satpe imung amagi miyoi mangada masak khangdaba gari amana thenglambadagi miyoi mari sathina sokhibaduga sahi ahum khakta ngaidiba nupa masa sanglakpam Prasanta apokpa sandipna laikidaba aduga masa lumlabi mama Ranjita su phibam thina sogolamba adubu ngasi fawbo police amadi mari leinaba authority na tuminna laisiliba thenglamba gari amadi mihatpa puthoktana lairiba si yaningde mihatpa putho o haina JSC Nambol against the death of Mr. Sanglakpam Prasanta Sharma by hit and run sinduna ngasi Nambol kaithil wakat mifam phamkhre ngasi pham kiba wakat mifam adura JSC gi convener KS Punchilemba co convener L Ronald Nambol da leiba maira paibi amadi lup kya gi mihutching laikai gi miyoi sing amadi JSC gi mihutching saruk yakhi wakat mifam adura saruk yakhibi Nambol awang laikai digi L Santibalana phongdokibada mamang nasu anirak media gi khuthang misi sigi matang Manipur District Minister na miyeng sangbiduna mihatpa amadi thenglamliba gari gi langla langjin puthokpiu haina wafam thamkhrabasu thabok oina paikhalактaba amadi police ta pau piragasu thawoi-daba mawong na lairibasi tawbiganu haina wakat mifam asi pangthokpani makha tana lengak na hiram asida athuba matamda miyeng sangbidrabadi khongjang kya sangsindanaba sem sare haina mangnasu phongdorakhi hainasu pausina makha tana su phongdorakli maka satharak poina tongan mafam singna thokiba thakdo wathok sing mayam namu share tawjage amna tangna thokpa thakdo amani mayam US ta Gandhi gi atopa mitam amasu thugairamle Indian American singna akanma protest sathakre California gi Davis ta khin Mahatma Gandhi gi atopa mitam ama thugaiduna manghan takhan kiba thawdoki matangna US ta leiba Indian American singna akanma protest tawduna mitam adumak amuk nauna singbat kadabani haina akanba dabi tokre Davis Police Department Deputy Chief oina leidiba Paul Dorosofna thadorokiba statement amagi matungina Mahatma Gandhi gi mitam adugi khujeng amasum kokki mathak thangba saruki tangkhai ama thugaiduna mangan takhalambani thawdo odo hawkiba yum sagaisa numita mafam adugi local timing da ayuki pung 8 rom tarakpa aduwaida park adugi worker amana thengnarakibani Davis ki mayor oina lairiba Gloria party danasu mitam thugairamagi thawong adu kana yaningdaba phongdokhibaga loinana thamoi sokna nuaitaba wafam sa thamki thamoi soklaba Indian American singidamak pangba yaba mateng pangnaba mahakna matam punamakta honagani haiba wafam mayor sina phongdorakhi thawdo adugi matangda haujik yamna kana investigation chathari yekhai thingaibagi thawdo amata sanafam lehaloi Mahatma Gandhi asi ekhoi punamaki fidam nampham oiriba laipok amani hainasu pausin makhatana phongdorakli Akasa tharakpona yamna ngakningai oiriba paumani mayam US Police na sahi mapan gi nupi masada morok mokup saisinkhre United States ki Rochester shahar US Police na amuba zat ki sahi mapan khakta ngai ribi nupi masa ama handcuff sanduna sathina aki akhang nanghan khibaga loinana akangba morok makup sing saisinduna ot naibadagi pukning wokhal gi anaba mayok nahan khre hairi mafam adugi Deputy Police Chief Andrew Anderson phongdorakibada masak maming pankitaba nupi masadu pukning amadi haksang gi oiba aki akhang amadi miyot minai mayok nare thawong aduna maram oiraga mahak amasu mahak apokpi mama makhoi anima suicide tawduna sijakhinaba insinba oina thokle haiki city police personnel singna nupi masadu bu car amada namphura tawduna singkhakhi loinana nupi masa aduna police ki thawongdu yaningdaba utlubada mamitta murok seshinkibani madugi matungda maki khut anima police personnel sing aduna handcuff sankibani US ta lairiba African American singda police na sathariba tamthiraba hingsa gi thawong sing video footage tagi khangmangam khre mamang saigi me thadasu US police na zat dharma tinadabagi akhuba miyengda hingsa tawduna George Force koba African American ama hatkibani
matamduda amuba kanglupki masing yamlaba miyoisingna lengaki thawongbu yaningdaba phongdoktuna paksana protest satakhibani nakal amaromda Rochester Police nadi nupi masa adugi punsi kananabagidamak tangai fadana handcuffs khibani loinana morok makup sing session khibani haina masanga thoknaba wafam sing phongdokhi nauriba nupi masa amada police na satakhiba tawhoidaba sajat adu Rochester gi mayor Labali Warden akan mamona yaningdaba phongdokhi shahar adugi mafam singda miyamgi punsi amasum lanthum ngaknaba leiriba law enforcement agency singna sathariba pamdaba thawong sing adu soidana yengsingani hainasu mangna akanba wafam thamkhi haina pausna su makhatana phongdorakle marak thana atopa maruroiba pawmana mem hojikta khongba maruroiba pawmani mem national highway kunga mapan police check gate sumokidima amasum Kokidolong gi lambida nung ningkhairakpadagi gari kaya nungna namsinkhre gari singa sida tonglakpa miye ahum phibam thina sokle haidi Dimapur Kohima duga mem hoje khanaba maruroiba I pausing mem soidana update pijarake yamnamak picture si uragadi khudong thininga yamna nungaitaba thodo amasu oire aduga anobi I pawhek lakpa mem update pijarake mem adu funga minersi aduga makha chatrak poina topa maruroiba pawkrana Loisilak poina atopa atienba maruoiba pawa manamu train taururaba traffic personnel nifu kangpokpida mathau tauba hokre ASP traffic ka punna training taururaba matungda traffic personnel sing adu halaklaga ngasidagi kangpokpi district ki ASP PG singsit ki miyang makhada kangpokpi district police traffic control wing TWC na ngasidagi district asida Traffic Regulation and Enforcement of Motor Vehicle Amendment Act 2019 gi sabsaba traffic rules na bahwan kre haina Kangpokpi Police ki Cyber and Media Cell na thadorok sirol amad phongdorakli sirol asina makha tana hai ngasi degi haukiba drive aduda yamdrabada miyoy nifu traffic rule thugaiduna gari thawbagi damak fagalaba matungda makhoibu road safety rule gi matangda bab taminaraba tungda amuk hana Thadokhi hairi masigi matung tabada traffic violator singdagi athuba matamda salan kakpa hauragane hauji Kangpokpi district headquarter da ek asi satnaba haurabasu athuba matamda district asigi major town oiriba Modbung Saparmaina Saikul KM C na singba mafam singdasu thabak paikhatpa hauragane hiramasiga mari lainana road safety drive kidamak lamdamasigi miyam CSO sing amadi stakeholders singna Police ki traffic control wing da mateng pangbinaba apel su tarakli haina pausna su makhatana phongdorakli do mem hojiko inati pausi matang sai lusinjarage adugo horen nungdairam ngaliba makai yariba makai anobu I pausin khongacharakana meamna thuna yangna piba ngamna bohona jarake si haraga hojiki di matang sai lusinjarage do mem aina pathosakibida soikiba lankipa kya yarsu mem ngak pigani and thank you